mayambu ahanbamaktada Kanglay Lepong Wari Channel gi maikaidagi mayambu amuka hanna punemjari ngasi so aikoina mayamgi damaktani haidana sengba thokiba wari ama mayamgi damaktani haidana puduna laksari wari asili thokjarapa matamda soiki langkiba yaurabasu mayamna puksel sauna ngakpiyu aduga amana channel asi mapung marai phanba matamda adomodom gi mamal yamlaba like amadi subscribe share tobiramo haiduna jari channel asigi maikaidagi thagalakpa wari khudimak adomodom gi phone da phangnabagi damakta bell icon do su on tobiramo haiduna jari phare mayam adudi ngasigi wari asi haunaba tawjaraklage thaudo sing asidagi na sahi tarik muki mamangi wari ama khakni aigi ming Rakesh kaujai matam aduda ise college losilaba matam thabak ate ate yengsilakpa matamni college losilaba aduda ise paisa khara khara thoknabani haidana nung thugai ba sodumak chatlammi aduga thabak ate ate masa masa singsu exam tharaga ise khalakpa yabra yenge haidana exam mayam amasu tharami taseng badi ise imphal gi bhara ka amada laike haidana wakhal khalakpani adubu aikoi gi imung manung ase kaya thoina nungai badi oida baduda aisu isa se paisa khara tungsilaga bhara gi ka da lainaba haidana wakhal da su yamna khalakhibani taseng badi matam maduda bhara gi ka da laina paisa talaga aisu kai keno thabak masa masu singado thanaba ngamna ba dum khona badi yabani matam maduda aisu koksa amata su thokhidi aduna yumda laina aisi exam adumak tharami baba na dia suna hai nangbu nung thugai basu chatli aduga exam thagani haidana lairik pari bado nangbu ngamgadori bro baba ngamba ngamdaba haibaduna mani adubu try tokslawbana di phaida hayeng kanana khangba thabaga se sat khalaklabadi baba ga ima ga nungaina thamgadori bani madu bodi oiba adubu khangdrese nangna phana badum tokjaro asi hairaga isiaduma khonarami nung thugai ba loiraba matung yumda halaklaga lairaga sipung baro phawda dumak parami nong monumit amadi aisi baba ga ima ga wari watai sanaduna lairami inaw no pasu wari watai sanaba dumak yaurami inaw no pana sumnairakhi baba tamona nung thugai busu chatli madugi sumathakta halaga lairik supai as masasi wabana sul yararoida ibungo nayambasi nangna bon thongna wakre amarom da hairagadi namana pa aikoina su paisasi yamna paheudaba maramna magi aningba pambasi thungan basungamdre nayambasi paisasu khara tali aduga masagi mahi masing tambada su kaigumba thabak khara phangnaba haidana yamna kana hotna jarakpani nangi su nayambana menkhali baba hoi adu budi phai aduda thabak ama tawdaba yade khalabadi imphal da lairaga kai kaino khara tawbana di phabra khalli mi khwaidona coaching singsu khara chappa khotpa su tawdi madugi tanja du da ise prap sanglai coaching chappa du yai atomba adubu nayambasi coaching chakadaba paisa du baba ga ima ga na sang naina tharakpa su ngamoidaba maramna mafam asida lairaga suicide thanta hotna jaraga ngamna bo hotna ribasini dada na haidu sumbudi sumi adubu kanana khangba coaching khara chalaga thabai khang adu thaba matam da sakhalaklabadi nangi wafam adu lali haibadi yaro pharesi sigi matanga se ngamna badum tawragi baba ga ima ga nasu kai keno khara tawbe yaba tawbirao asi hairaga baba ga ima ga siwari watai sanaduna lehore inaw no pasu lairik pa haure ai suiga khangna jaba nupi aduga wari watai sanaduna ngi haktang oiraba support harami ngai haktang lairaga di aikhosi saksa na ba haidana imana kausilakle saksa ba toklaba matungda magi mafam singda duma sangsin aduna pot hanakre aikoi ki konthong asidagi khara satlaga laikai gi mangpham amasu lai ai sia hing thengba phawda wari watai sanaduna lairami aiga khangna jaba nupi asina su pungama tarakpa matam du phawda wari watai ngi haktang sanaraga tumlagi haidana dumak tum thakre ai su tumageda matam asi thingjilaklei asi haidna lairingai matam aduda mangpham thangba sarugadom da nupi ama yamna kana kapalawba ama taba haurakle makhola du taba matam aduda gi sasi kithi kirum itok tawi karino haidana wakhal da su khalli aduga lambi mapan waida horiba wapal pareng sing asisu kanagumba misaka mana sop laun hekta singjangna thara ka yang khaibagi makhol khara ta bawrakle u khaibagi makhol sing
वा खाइबगी मखोलसिंग asi oh laikai si misimina ama thokadauba leibra nahan makaidi aidi kari kumba amata su tadabani ima hoina haiba matamda mangpham thangba saruk asida saptra tauba aduga wase khaibagi makhol wa khaibagi makhol u khaibagi makhol sing asi taraklabadi laikai asi misimina soidana thokadaure habasi aduma khangi haibani masina tasing tasingna taurabadi kanagumba amadi laikai gi miyoi amadi sigadaure se asi haidana wakhal asi khanduna leiringai laikai gi hui mayam asi suma phamarang khangdana pungkhongda khongba horukle matam aduda isi karino haidana wakhal asi khali phana kuina tumthaba yadi pungani phawbada pungani phawbas laikai gi mangpham leijiba maike somasida kanagumba amana hikna kapagi makhol asi adumakle palaitana taba horakpani asumna pungani makhai phawbada makhol asi le palaitana taraklaba matam aduda sabhekta lepki aisu kari kumba matawa makhata da dumak tumina tumthari asumna numit nini humni lairaba matungda noma numidangi matamdani aisi thabak halakpa matam aduda aikhoi ki makha gi taimasi masa mathanta phingau setlaga laikai gi mangpham leijiba maikai somasida laklami mahaki phigani haibase aisu khangi ada laibasi makha gi taimanatra mani kaino mana laibasina itai madu gi mai thong ado kai kumba mata suudi asumna leiringai matam madu de itai madu mangpham asida phatlauna sanglaga swailong hekta mangkhri matam madu de gi sase karino haidana wakhal khanba horakle jaja ish kaino da haujik ni haktang gi mamang da tawkhiba pumnamak sing adu di ai gi wakhalna khalibra natraga na karino asi hairaga isi jaja wakhal yamna khali adubu ukiba pumnamak sing adudi tasing uribra natragana karino haibasi aisu wakhal da jaja yamna khalaklabani phari aisu yumda khara thuna sanglaki tasing naitai madu ukiba matam maduda samna si sapchap junglabani adubu ure haidana kaigumba mata tawdrabadi phagadaba mongpham jaga asida swailaun hekta mangki baduda aisu wakhal da jaja yamna khallabani asumna yumda yorakpa matam maduda makhagi itai masi kaigumba makhoi ki imung asida kapna launa bagi makhol asi aisu adumak taba horakli makhol adu hekta badaidi lambi satlamba si saplepi aduga karino haidana wakhal da su khalli kaino da makha thangba saruga sida kapna launa bagi khonjel phungnin libasina karigi yumda khara thuna sangki gi sasi suwari asi hairaga isi yumda prap sanglakli yumda sangba matam maduda ima su phingok setuna leirami maduda ima da ina yamna ngakna sum nanglami ima kaidobu yauragi hai makhagi natai madu leitri hai kamaina hu thapane haibra karino ngasai maning thong aduda taraga leirami hai maya da su kongol khara kaduna leirami hai kari maram gi khangdi kai maram gi no haiba khangdi madu tarakpa matamda ngasai aina mangphamdu khibado madu khangni ningsinglakle maduda aina imada sumnaiki ima ngihaktang ngaikho sida ngihaktang sanglakho kaidawragi nangbo aina hojik thabak halakpada mangpham mayada itai masi pungau phirol setuna masase mangpham thangma maike somda laklaga swailaun hekta mangki aduga itai madusu maithong adu awaba nungaibagi mami somata tadi adu hojik aina tarakliba paw asiga aduga nahan muksu itai masi lairoidaba numik nini humni mukki mamangda mangpham lairiba maike somda su mikap mirau khol pungthan da thalaga hui mayam asi su pungkap ta kapi aduga laikai gi hui mayam asi kap khakta sunatana mangpham asida su kaigumba ama itok tawraga wase khaibagi makhol asi le palaitana tarakpani wari singa si tamba matamde imana sunairaki ibungo sakhina si piba dum horabani laikai gi lairiba hui mayam asi su handa marakti pongkhong da khonglabani khangdre yamna nungaiti nang yumda sanglamge haibra nanaw no pa su asi phamda laiki nang baba su laiki bani as ima tandi onthona tangkrada ayare si isa si wan halakpani na su adumak sanghoragi asi hairaga isi adumak sanghori ngai haktang lairaba matungda baba su prap lakle paya khara laibudu piraklo haidana hairaki maduda isu paya singadu pire baba na su nairakhi bunga
Nangbu yagadoribro. Baba, aidi sasiwari lehorage. Pare pare, lehoro. Asi haidana isi adumak lehori. Ngay haktang lairaba matungda itay madugi asi baksang asi puthokre. Ngarang takhiba mayam aduga ngasai aina ukiba mayam sing aduga hairagadi itay masi taga tekna sigadore haibasi saptra duna adumak takpa jani. Sontona nungai khidreda. Kari maramgidamakta itay masi hu thaktuna siribano. Asi hairaga isi wakhaldasu yamna nungaitana lairami. Ngay haktang lairaba matungda imana maiket puthoraklo. May okay haidana hairakle. Ay su maiket puthoktuna imado may okre. Aduga imana sumnairakhi. Ibunga, sagay manung nina sebasi loidri phawadi sak thongbasi yaroidri. Nang bosak yamna lamlabo. Ima sakti yamna lamle. Adu iragana dukandagi sapora malairaga nang susaruragera. Ima, sa oina sarageda. Sapo saraga len bahibadu aidi kaya hainade. Asi hairaga isi adumak lairami. Ngay haktang tumina lairaba matungda aina imada sumnanglami. Ima, kari maramgi wari sano itay mana hu thaktuna siribasi onthona nungai khidreda. Khangdreda ibunga torisi. Laita lairaba haibasi su yamna waba jani. Aikhoina laiti haidana toribasidagi hena natay mana hena sathiribani. Handa marak asi paisa thoba lakpa mayam singasina mangonda wasi yamna kana ngangi hai. Aduna paisa tonba hemandana natay masi matha saba hemandana sirage haidana khalakpani hai. Nang tamosu yamna kaphawi. Onthona nungai khidreda. Itay masi mida sukaya thoina kajadabani. Nungaiti. Asi haina lairingai matam maduda pung ahumgi matungda seba tawbasi loire haidana hairaklami. Imana sagado marang tawduna thongle. Imana hairai. Ibunga, nangi thaba mafamda sanga sabado saganuko. Hoi ima saroida. Asi hairaga numitumadi matamase khara thengna sagado adu maksarabani. Baba sumang phawdang kumluraba matungda halakli. Aduga imana sumna hairakhi. Moi babong, mang phawba yoruribro. Mang phawba yorure. Aidi ngasai sasi kaigumba ma itok tawrabani. Baba gi wafam adudaina. Baba, kaidoba yaurage. Natay masi mahakna siramliba khusi adusu yengluba matamda isasi ituk tukakhrabani. Masasi itek na sirabanina nahawaina su sirabanina. Natay masi su mina kaya thoina phataba misu oidabanina mina su yamna nungaitana sonhawi. Khangdreda ibo tawribasi. Handa marak aikhoigi laikai si kaigumba amadi itok tawi. Baba gi wafam asidaina sumna hairami. Baba, hai gumnadana handa marakti. Aikhoigi laikai gi mangpham asisu aina ngarang nahan kai kaino khara yamna tai. Nangna taribadu gumna isu dumak tai. Adubu kana karam tawdana laikai gi miyoi ama lawgadoribano. Kana sigadoribano haidana wakhaldasu khalaga dumak tumlakpani. Handa marak natay masi sibasi yamna nungaiti. Laita lairaba hemandana natay masi asigumna phiribasi lawkibani. Khangdeda ibo tawribasi. Lehoriba angangsing aduga marol ama nang tamosu kaptana lehobani. Asi haina wari watai sanari. Numidangi athengba matamda sagadu thongba loisilaba matungda aikhoisi sarami. Aduga imada sumna hairami imada aina. Ima, numidangi matam asida maya singba amadi thalaga dumaktumsi. Ngarang nahandagi hauna kaigumba amadi itok tawribani. Ima suaigi wafam maduda hoi haidana yari. Maduda imana sumna hairakhi. Ibunga, nangbu yamna kirabrane. Ima, kibagi wabudi kaya thoina kiba oidi adubu. Handa marak tawriba mawng matau singa siga hairagadi. Kithi kirum yamna tawi. Aidi numi tarakwa matamda halakadoribani. Thabagasi loisimbadasu. Aduga, kanana khangni tamba somata ngamde. Imana, hoi phare adudi. Horen laten thongmayasi sukhalaga tumba haibaduni. Asumna numidangi matam maduda lantern thongmayasi sukhatuna tumi. Ahingi pung ahum tarakpa madugi matamdani. Aigi sasi mikap thorakle. Tanja sidai su isasi karino haidana wakhal khalli. Tanja sadana hek mikap thorakpa sibu karino da. Isasi tumthaba su pakna yaroidri. Kaina toriba sibo.
ꯑꯁꯤ ꯍꯥꯏꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯍꯨꯏ ꯃꯌꯥꯝ ꯑꯁꯤ ꯍꯦꯛꯇ ꯄꯨꯡꯈꯣꯡ ꯈꯣꯡꯕ ꯍꯧꯔꯛꯂꯤ꯫ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯕ ꯍꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯄꯨꯡꯈꯟꯗ ꯈꯟꯕ ꯍꯧꯔꯛꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯍꯨꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯨꯡꯈꯣꯡꯗ ꯈꯣꯡꯏ, ꯑꯗꯨꯒ ꯁꯞꯇ꯭ꯔ ꯇꯧꯔꯤꯕ ꯖꯥꯠꯂꯥ? ꯑꯁꯤ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯁꯨꯔꯨ ꯅꯩꯕꯒꯤ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯤꯛꯅ ꯀꯞꯄꯒꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯝꯗꯥꯏ ꯃꯇꯝ ꯑꯁꯤ ꯍꯥꯏꯅꯔꯤꯕꯅꯤ ꯊꯥꯏꯅꯉꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯁꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯁꯣꯏꯗ꯭ꯔꯦ, ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯀꯩꯅꯣ ꯈꯔ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯁꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯅ ꯑꯩꯁꯤ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤꯅꯣ ꯈꯪꯗꯦ, ꯂꯩꯀꯥꯏꯒꯤ ꯂꯩꯔꯤꯕ ꯃꯪꯐꯝ ꯑꯁꯤꯗ ꯃꯩ ꯉꯣꯔꯣꯡ ꯊꯥꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯈꯠꯂꯛꯂꯤ꯫ ꯃꯗꯨ ꯈꯛꯇꯁꯨ ꯅꯠꯇꯦ, ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯑꯁꯤꯗ ꯀꯥꯊꯤ ꯃꯅꯝ ꯃꯌꯥꯝ ꯑꯃꯁꯨ ꯅꯝꯕ ꯍꯧꯔꯛꯂꯤ꯫ ꯇꯌꯥꯔ ꯆꯥꯛꯄꯒꯤ ꯃꯅꯝ ꯑꯃꯗꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ, ꯃꯤ ꯃꯩ ꯊꯥꯕꯒꯤ ꯃꯅꯝ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯩꯁꯤ ꯅꯝꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯧꯗꯨꯗ ꯑꯩꯁꯤ ꯅꯥꯇꯣꯟ ꯃꯦꯟꯗꯨꯅ ꯈꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯃꯩ ꯆꯥꯛꯄꯒꯤ ꯀꯥꯊꯤ ꯃꯅꯝ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯁꯤ ꯅꯥꯇꯣꯟ ꯑꯁꯤ ꯃꯦꯟꯁꯤꯟꯗꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯇꯨꯝꯕꯁꯨ ꯑꯃꯠꯇ ꯌꯥꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯅꯝ ꯑꯁꯤ ꯐꯅ ꯀꯨꯏꯅ ꯅꯝꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯌꯥꯝꯅ ꯍꯩꯅꯔꯛꯇ꯭ꯔꯦ꯫ ꯃꯤ ꯃꯩ ꯊꯥꯕꯒꯤ ꯃꯅꯝ ꯑꯁꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯍꯦꯛꯇ ꯅꯝꯂꯛꯏ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯅꯝꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯁꯨ ꯆꯞ ꯍꯦꯛꯇ ꯂꯦꯞꯄꯤ꯫ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯅꯝꯂꯝꯕ ꯑꯗꯨꯒ ꯃꯤ ꯃꯩ ꯆꯥꯛꯄꯒꯤ ꯃꯅꯝ ꯑꯗꯨꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯂꯦꯞꯈꯤ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯨ? ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯤ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯅꯣꯡ ꯑꯁꯤꯁꯨ ꯉꯥꯜꯂꯛꯂꯤ꯫ ꯑꯍꯤꯡꯗꯨꯃ ꯑꯩꯁꯦ ꯁꯨꯡꯇꯨꯝ ꯇꯨꯝꯗꯅ ꯑꯗꯨꯃꯛ ꯅꯣꯡꯉꯥꯜꯂꯛꯂꯕꯅꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯉꯔꯥꯡ ꯏꯃꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯦ꯫ ꯃꯗꯨꯗ ꯏꯃꯥꯅꯁꯨ ꯃꯍꯥꯛꯁꯨ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯏ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯏꯇꯩꯃꯁꯤꯒꯤ ꯑꯁꯇꯤ ꯂꯣꯏꯕ ꯐꯥꯎꯕꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯁꯇꯤ ꯑꯁꯤ ꯍꯦꯛ ꯂꯣꯏꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯁꯤꯕꯣꯟ ꯉꯥꯡꯅꯕ ꯍꯧꯔꯛꯂꯤ꯫ ꯏꯇꯩꯃꯁꯤꯒꯤ ꯀꯣꯟꯊꯣꯡ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯂꯩꯔꯤꯕ ꯃꯪꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯖꯦꯖꯥ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯛ ꯇꯥꯏ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯋꯥ ꯂꯥꯎꯕ ꯍꯧꯅꯔꯛꯂꯤ꯫ ꯏꯇꯩꯃꯁꯤꯒꯤ ꯀꯣꯟꯊꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯑꯍꯤꯡ ꯊꯦꯡꯂꯛꯂꯕ ꯃꯇꯝꯗ ꯆꯠꯂꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯁꯤꯕꯣꯟ ꯉꯥꯡꯅꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯑꯁꯤ ꯏꯃꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ꯫ ꯊꯕꯛ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯏꯃꯥꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪ ꯈꯔ ꯉꯟꯅ ꯍꯜꯂꯛꯎꯀꯣ." "ꯍꯣꯏ ꯏꯃꯥ, ꯍꯟꯗꯛ ꯃꯔꯛꯅꯦ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯤꯕꯣꯟ ꯉꯥꯡꯅꯔꯤꯕꯁꯤ ꯅꯪꯁꯨ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ?" "ꯍꯣꯏ ꯇꯥꯔꯦ ꯏꯃꯥ." "ꯑꯗꯨꯅꯤ,ꯈꯔ ꯉꯟꯅ ꯍꯜꯂꯛꯎ꯫ ꯀꯔꯤꯒꯨꯝꯕ ꯐꯔꯛ ꯇꯥꯗꯨꯕ ꯂꯩꯔꯒꯅ ꯅꯅꯥꯎ ꯅꯨꯄꯥꯔꯥ ꯅꯪ ꯕꯕꯥꯔꯥ ꯀꯩꯅꯣ ꯀꯧꯊꯣꯛꯂꯒ ꯄꯨꯂꯞ ꯍꯟꯃꯤꯟꯅꯔꯛꯎ." "ꯍꯣꯏ ꯏꯃꯥ." ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯤ ꯑꯗꯨꯃꯛ ꯊꯕꯛ ꯆꯠꯂꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯒꯤ ꯏꯁꯥꯁꯤꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯃꯐꯝ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯏꯁꯥꯁꯤ ꯄꯨꯡꯁꯣꯛꯇ ꯁꯣꯛꯂꯝꯃꯤ꯫ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯗꯨꯁꯨ ꯃꯄꯥꯡꯒꯜ ꯏꯌꯥꯎ ꯌꯥꯎꯗꯕ ꯑꯃꯒꯨꯝꯅ ꯑꯩꯒꯤ ꯏꯁꯥꯁꯤ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯒꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯩꯁꯤ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯤ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯅ ꯑꯩꯁꯤ ꯊꯣꯛꯄ ꯍꯧꯔꯛꯄꯅꯤ꯫ ꯂꯝꯕꯤꯗ ꯈꯔ ꯂꯥꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯃ ꯈꯣꯡꯕꯥꯟꯗ ꯄꯨꯊꯔꯝꯂꯤ꯫ "ꯆꯤꯡꯈꯠꯄꯁꯦ ꯑꯃꯨꯛꯇꯪ ꯁꯔꯨꯛ ꯌꯥꯕꯤꯔꯝꯃꯨ" ꯍꯥꯏꯗꯅ ꯒꯥꯔꯤꯗꯣ ꯈꯔ ꯆꯤꯡꯈꯠꯄ ꯃꯇꯝꯗ ꯃꯇꯝ ꯑꯁꯦ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯝꯂꯤ ꯇꯧꯁꯤꯜꯂꯛꯂꯕꯅꯤ꯫ ꯒꯥꯔꯤꯗꯨ ꯆꯤꯡꯈꯠꯄ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯍꯜꯂꯛꯂꯦ꯫ ꯒꯥꯔꯤ ꯑꯁꯤ ꯆꯤꯡꯈꯠꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈꯤꯕꯁꯦ ꯈꯪꯍꯧꯗ꯭ꯔꯦ꯫ ꯐꯔꯦ, ꯍꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯤ ꯏꯊꯟꯇ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯐꯣꯟ ꯑꯗꯨꯗ ꯑꯩꯁꯤ ꯏꯁꯩ ꯊꯥꯔꯒ ꯉꯪꯗꯅ ꯂꯥꯛꯑꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯈꯔꯅ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯂꯤ꯫ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯆꯠꯅꯗꯦ꯫ ꯃꯪꯐꯝ ꯃꯅꯨꯡ ꯑꯁꯤꯗ ꯖꯨꯖꯥ ꯇꯧꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯄꯅꯤ꯫
Asumna leiringai matam aduda isi yengthokia haidana hek tauba matam aduda kanagumba nupi amagi makhol jelda nupi amana hi launa kappagi makhol asi taba horakpani. Kai waidagino nupi ama kappagi makhol taraklibasina. Asi hairaga wakhal khalami. Asumna leiringai matam aduda kadom thangba sarukdagino khangdi. Mangphamgi manung aduda nungtum asoba ama drong launa senthakibagi makhol asi lepa leitana tarakli. Hauriba uwa maya masing asi phere haiduna kaigumba khonjal khara taba horakpani. Asumna leiringai matam asida kadom thangba sarukdagino khangdi. Yamna kiraba khonjal amada nupi amana yamna sauna ngangbagumna makhol khara tarakli. Aisu masidi maunga mani haidana prap lakli. Asum taudana isi laklaba matam aduda tung asida kanagumba amana inarakpagumna khongkaba se thanglaga kanagumba amana igi tung asida inarakli. Tauriba matau pumnamak sing asida igi sasi phathaduna damak lakpani. Phongi isai asisu yamna kana thagatuna isingangduna damak lakpani. Asumna itay mohoigi thonggal adu yauba matamda makoigi thonggal asida kanagumba nupi ama saptingna hekta lepaga leirambani. Matau asida igi sasi kibanu siyadri. Kanano haidana muna yengi. Adubu kanano haibadi masak amata khangba ngamkhidi. Kanano sibu? Sibu kanano? Itay masigi thawai oiribra natragana karino. Asi hairaga isi wakhalda muna khalami. Adubu uriba pumnamak singasidi kadai phawba sumlibano haibadu madi asi gyameng amata hekta adri. Oh, itay magi thawai soidano oiganida. Mani, itay magi thawai ni. Asumna wakhal khanduna leiringai mitam ado mafam marang khangdana swai laun hekta mangkhri. Kadai tana satlaga mangkhrabano haibasu khangdri. Aisi yumda prap sensilakli. Aduga imada kaikeno khara pauksing ado ngasai aina urakpasing ado loina tamli. Maduda imana ibungo handa maraka se kaikeno khara taubani se khujole kham tauraga mutang oktoksisi nangi nasado. Asumna imana khujole kham tauraga isasi oktoklami. Masigi matungda isi numik khara nidi yumda halakpada khara ngana dumak halakpani. Nong manumit na maitay magi swarat asi hayenge haibagi numit asini. Swarat hayenge haiba numit aduda igi sasi sa tokotok pataudana itay mohida sinbalang batauduna kay keno khara taurami. Asumna leiringai matam maduda ay ko si yumda halasi haidan halakpani. Itay mohigi imong asisu makoyda tauriba pumnamaksing saptra mayam singado loin hekta tay hai. Makoisu swarat asilo silaba matungda mapung phana phajana lai asi khuram thoki haidana masilda kaikeno khara haina hori. Asumna koisi yumgi konthongda sangge haidana tawraklaba matam maduda kanagumba nupa masama yamna kana lawraklaba matungda aikhoigi inaktamna sensilakle. Matam maduda aikhoise kaidawa yaurage haidana hangbada nupa masadu yamna kire haidana yamna toina haiba horakle. Aikhoisu mahaki masasi yamna kirabaduda yumda pusili. Manggola duda gyan tana pamalaga hangi. Nupa masaduna sumna hiraki. Aidi imanaba singa saksana basalubani. Aigi gari edu yaraktradana workshop ta insilaga thanamli. Aisi thangnaba laikai Aisi kaigumba amata khanba tawda khongna dumak lakpada mangphamaya asida nupi ama lepaga leibagum aigi imisina uba horakpani. Madu urakpaduda aisi kaigumba amata khanba tawdana lakpani. Maduda nupi amana hikna kapagi makhola sitarakli. Aduga kaigumba amata su tawdana nupi asi mafam marang khangdana swai laun hekta mangkhibani. Ibunga yengu mafam jaga se karigumba khara so hainabani. Noina khanggadabadi sorat asi hayengni. Hayeng sorat asi hek loiraga laigi tingi maramda kaikeno khara tawgani haidana makoigi imung manunggi ahlaman singna adumak hayobani. Yengu nakhosu satokotokpa matamda khara seksilu. Asi haidana nupa masadu da aikhoina kaikumba khara hairami. Masigi matungda aikhoise sorat adu mapung phana loisili. Sorat ki numit adugi ahing adudasu karigumba khara tawraga mangphamaya asida makhol aduki matik yamna kana taba hora ihai. Mangpham laijiba maike soma sida tamnabagumba nupi angangsingna kapalaubagi khonjalasi lepa leitana adumak tarakpajani. Aidi numitumadi sasi wari haidana adumak pothakrabani. Asumna itay masigi sorat asi mapung phana loisilaba matungda laigi tingi phajana khuram thokli. Aduga laikagi miyosingda hana kiramba mayamsing adusu kaisu thoidokpa amata tawrakhidri. Matam aduda isu thaba ingkhang sapa matamda
yamna nungaina satli. Makha tana kaigumba amatasu tawraktrabaduda asuki matik yamna nungaina sakre. Wari asi matang asida losinjari. Wari asi nungaibirabadi like amadi subscribe share tawbiramu haiduna haijari. Aduga amana adom-adom gi isada thokpa asengba wari sing laibiragadi aikhoina pithokchariba WhatsApp number asida thabiraknabani singjari. Phare mayam adudi ngasigidi matang asida losinjaragi. Mathangi warida mohna thengnarasi. Ima laibakna yai phare.